Lungnila Elizabeth Lakidabki Kunithu Chuning Sing Tharam Sangai Ketel Takalamam Konjin the Labor Toy Adventure Park to Pangtokre, Ningsing Tharamasi say cutting in Toy Adventure Park Managing Director case in our Bamadi, Maki Young musing as he cutting Lepalitana Pangtokana Lapogum, Nasis Pangtopani, Taramadida in Alba, Maki Apopa Gambira Madia Popi Zanwana, Lusingdona, Lakidabi Luning Lagi photo the Hay Lakatki, Taramaduka Mari Lena in Alvana, Matamaki Ningsing Ladana, Little Flower School the Sumataki class 3 Tamnivi Luning Labo. Kumjalisini ohung in the Beber Marida, Sakang the Basina School Captain, Sally demand Marilena Farm Matum the Hato Piki, although to Landamas the Lady Bakang Puru Kaidana Nungai Nakidi Amadi, Akanamonda, Yaning the Voknaki, Tam the Labor Mishak Ama, Oregaso, Heck Popping of Masalamugum Sahi Kudingi, like it be loading lagging Sing Toramasi, Nasif Hawal left on a pangtok on a lapani hike, Landamasiki Marilena Wafam in Alvana. Status the President rule Labasina, Miam, Awabam, Oele, Masilok Piro, and Obalangakama, Lehendona, Lambda Masibu, Ing Tapa, Madi Sakot, Labida, Lana Nabon Minersi Heidi. Singam sung tam masi manauni sing the labana yamba tambak the labana manau pani manau ba khoichu singi khoi yamba gi masala gi tabama tamda karigum khara tobam thoi khallaga aigi family na magi nising kumon thomse leptana pangthok to lakpani manipur gi dauji ju pr laiba sasola se lochambiro praja singna thagappa mi singna manipur langak semalasi adu natabida makhoi masingi marakta amaga awai khum towai thabok tokpiro ji praja yam singnabani kanana chumi kanana lali habs loin mo decide tobang amang ngaktani phongtok tabagi wani 2027 election dadi mana tauruba garamadughi form masana phangani haiba wafam ju thamjage praja singju paisa ngaubi ganu afaba mihut khanji manipur se 2023 gi sumba thon thog amona thokta nama oresun manipur matamda sana gi marum kokpi usik haibdo amu hana ohela